Punamaktada Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi supudu nalakchari mayamgidamakta Nungshithoibi taruk suba tangkaksimo punna taminarasi. Numidang pung 11 tare hiyangamba mana file mayamdu yengba loibada mangda leiriba laptop tu khumjinkhiduna makhut yetki khubiduga khudambiduna mamit mapada haipet thami. Tapna hogatlaga table nakanda leiriba phone du lauraga makhada kumtharaktuna kitchen da changaga ising glass amma thakchili. Aduga magi kada changaktuna bedroom leiriba domda changlai. Tongan leibani kasingdo. Bedroom sina manung ithang-thang na leibani. Adugi hek nakanda washroom ni. Mondo haifet nga khatuna mamit ishinduna minute khara lay. Aduga phone do hangluktuna Director Kanta haina thariba number da call tawsile. Kanta so call to fat paikhalai. Hello sir. Ngasai chatpado kari haina raage. Sir, nupi macha adu na yarai. Rohit ka suhana khangnaba mali. Aduga film dugi mana laugadariba role duga so nupi macha duga yam chanagani haini khali sir. Phare. Sign di laurakpa natra. Lauzar sir. Khoi ki page da upload tawzakhrabani. Aduga magi number dudi hayeng Rohit dagi laurage. Aduga group taso tawnaba. Hiyangamba na. Phare. Thammage. Hoi sir. Call da hek thamkhibaga hiyangamba data on tawduna FB page ta changduna yengi. Atay caption da thariba waral singdu thoini yenglude. Contract ki makhada tawriba henja ki sign da munna yengi. Second khara amu comment section da changduna comment singdu chawrak na pare. Sir asangba muktang hondoklaga machinda tap na soli. All the best. Jinganbi. FB dagi tholaklaga WhatsApp da amuk changlai. Unknown number amagi message lairamba duda kanano khanna DP do yengi. Masak to di udre. Napchatta masam singdu thadaduna kapana. Message dudi send tawkhrabani. Kanano khangdabana. Reply di piramdana. Chat to dagi tholaklaga atay leiriba group singdu haifet changdana check tawe. Somdana arkena online leiba ngasai pung 10 helakpa daidagi ngaiduna leiba nupi machado arkena message di send tawkhraga halaktabaduda mamittu khuzilaga yengduna lei. Hipambadagi famduna makhut khubi ani changduna phone du medi. Demand yam sano. Yamung smart oibanang. Wahay du iba loibaga fathazin ki. Somda hiyangambaso phone do off hek tawge tawbaga notification lakpagi tonduda kanano haidana yengi. Message to ubada chingnana chat to da changlaga. Sir, Sam Kumargi, macano pidura. Ama dusu fat halai. Hoi ne, mani ne, dimanjaw. Message to paraga, hiyangamba, machimdo leng boiling the boy, tawduna no e. Lari padabo. Hojupao online ride. Pade, kaide no. Masay pung kaya thaba message no yengune, adudagi. Som, yambung online lerak pangasay day ngay charami ba? Hiyangamba so reply do dum halami. Oh, tenge. Tumo. Phone do yam tenge yung tunalay gano. Namitso ka ni. Hayang ang tawag laga larik pa. Hiyangamba ki reply do ubada henjado pisum na mo chingkat laga phone screen do da tawja say sa haibagum yung tunalay. Hiyangamba so message to taram laga tatado off tawsili.
ꯍꯦꯟꯖꯥꯒ ꯄꯥꯛ ꯂꯣꯏꯅꯗ꯭ꯔꯕꯁꯨ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕꯗꯨꯅ ꯍꯦꯟꯖꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯈ꯭ꯔꯕꯅꯤ. ꯁꯣꯝꯗ ꯍꯦꯟꯖꯥꯁꯨ ꯃꯆꯤꯟꯗꯨ ꯏꯄꯩ ꯄꯩꯔꯒ ꯌꯥꯝ ꯂꯦꯝꯕꯒ ꯁꯥꯗꯅ ꯃꯁꯛꯇꯨꯒ ꯏꯐ ꯐꯖꯈꯩ ꯏꯅꯥꯛꯇ ꯂꯩꯔꯝꯃꯗꯤ ꯅꯪ ꯅꯁꯝꯗ ꯐꯣꯏꯒꯗꯕꯅꯤ. ꯌꯦꯡꯉꯨ ꯅꯪ ꯑꯩꯅ. ꯑꯃꯨꯛ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯇꯨꯅ FBꯒꯤ ꯄꯦꯖꯇ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯤ. ꯉꯁꯥꯏ ꯀꯥꯟꯇꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ. 50 minutes ago, like 60k plus, ꯀꯣꯃꯦꯟꯗꯅ 17k plus, ꯁꯤꯌꯔꯗꯅ 12k plus ꯂꯩꯔꯝꯃꯤ. ꯀꯣꯃꯦꯟ ꯁꯦꯛꯁꯟꯗꯨꯗ ꯆꯪꯉꯒ ꯄꯥꯏ. All the best. ꯁꯛꯁꯨ ꯎꯠꯄꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯥꯔꯀꯦ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯅ ꯈꯟꯕ ꯑꯦꯛꯇ꯭ꯔꯦꯁꯇꯤ ꯄꯪꯅꯣꯞ ꯅꯣꯞ ꯑꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ. All the best. ꯌꯦꯡꯗꯧ ꯉꯥꯏꯔꯤ. ꯑꯦꯛꯇ꯭ꯔꯦꯁ ꯅꯦꯂꯤꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯑꯦꯛ ꯇꯧꯕꯤꯔꯛꯑꯣ. ꯑꯌꯥꯝꯕꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯣꯏꯅ ꯑꯣꯏ. ꯍꯦꯟꯖꯥꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯁꯨꯛ ꯁꯨꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯇꯞꯅ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯃꯛꯏ. ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯋꯥꯍꯩꯁꯤꯡꯗꯨ ꯁꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ. Thank you all. ꯍꯩꯕ ꯍꯩꯇꯕ ꯑꯩꯗꯤ ꯁꯛ ꯐꯖꯕꯅꯤ. ꯅꯣꯏ ꯑꯦꯛꯇ꯭ꯔꯦꯁ ꯅꯦꯂꯤꯗꯨꯅ ꯍꯩꯔꯣꯏꯌꯦ. ꯁꯛꯇꯤ ꯍꯦꯍꯦ. Good night society. ꯃꯆꯤꯟꯗ ꯇꯞꯅ ꯋꯥꯍꯩꯁꯤꯡꯗꯨ ꯁꯣꯜꯂꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ. ꯊꯪꯅꯕ ꯅꯨꯃꯤꯠꯅꯤ. ꯑꯥꯔꯀꯦ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒ ꯂꯧꯕ ꯂꯥꯛꯏ. ꯃꯃꯥꯒ ꯃꯄꯥꯒꯗꯨꯁꯨ ꯃꯆꯥꯕꯨ ꯎꯔꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯆꯪꯁꯤꯜꯂꯛꯏ. ꯁꯅꯥꯔꯦ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯁꯅꯥ, ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ? ꯅꯃꯤꯠꯀꯥꯗꯨ ꯏꯀꯨꯠ ꯀꯨꯠꯂꯦꯅꯦ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯃꯥꯁꯤꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ, ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯁꯦ. ꯅꯤꯡꯊꯦꯝꯅ, ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ. ꯅꯣꯏ ꯋꯥꯔꯤꯗꯨ ꯌꯨꯝꯗ ꯁꯥꯟꯅꯔꯣꯅꯦ. ꯆꯠꯅꯕ ꯇꯧꯁꯤ. ꯍꯤꯌꯥꯡꯉꯝꯕ ꯃꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇ꯭ꯔꯣꯂꯤꯗꯨ ꯂꯧꯔꯒ, ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯛꯑꯒꯦ ꯄꯥꯕꯨꯡ. ꯁꯟꯇꯣꯁꯇꯨ ꯑꯁꯤꯗ ꯂꯩꯍꯧꯕꯅꯤ. ꯍꯣꯏ ꯍꯣꯏ. ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ. ꯅꯤꯡꯊꯦꯝꯅ, ꯅꯪ ꯀꯀꯥ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤꯗꯗꯤ ꯆꯠꯇ꯭ꯔꯕꯣ ꯅꯪꯕꯣ? ꯈꯔ ꯈꯔ ꯆꯠꯄꯤꯌꯨ ꯌꯥꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯛꯈꯤꯕꯅꯤꯅꯦ. ꯍꯤꯌꯥꯡꯉꯝꯕꯅ, ꯅꯍꯥꯟ ꯆꯠꯂꯨꯏ. ꯇꯣꯏꯅ ꯆꯠꯄꯗꯤ ꯆꯠꯇ꯭ꯔꯦ. ꯁꯣꯝꯗ ꯊꯕꯛꯀꯤ ꯀꯩꯒꯤ ꯃꯌꯥꯝꯁꯤꯅ. ꯅꯤꯡꯊꯦꯝꯅ, ꯏꯁꯦ, ꯊꯕꯛꯀꯤ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯤ. ꯀꯩꯅꯣ, ꯑꯦꯛꯇ꯭ꯔꯦꯁ ꯅꯦꯂꯤꯗꯨ ꯀꯃꯥꯏ ꯇꯧꯔꯦ? ꯍꯤꯌꯥꯡꯉꯝꯕꯅ, ꯃꯤ ꯂꯩꯔꯦ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯃꯃꯤꯡ ꯀꯩ ꯀꯧꯏ? ꯍꯥꯟꯅ ꯑꯦꯜꯕꯝꯒ ꯀꯨꯝꯈ꯭ꯔꯕꯣ? ꯀꯨꯝꯗ꯭ꯔꯤ ꯑꯃꯗ. ꯃꯃꯤꯡꯕꯨꯗꯤ ꯅꯤꯡꯊꯧꯖꯥ ꯀꯧꯕꯅꯦ. ꯁꯔ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯦ. ꯅꯤꯡꯊꯦꯝ ꯃꯆꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯃꯄꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯪꯕꯅ ꯇꯞꯅ, ꯌꯥꯔꯦ, ꯃꯁꯥꯅꯁꯨ. ꯀꯟꯇ꯭ꯔꯦꯛꯇꯁꯨ ꯁꯥꯏꯟ ꯇꯧꯔꯛꯏ. ꯐꯤꯜꯝꯗꯨꯗ ꯃꯥꯅ ꯂꯧꯒꯗꯧꯔꯤꯕ ꯔꯣꯜꯗꯨꯒꯁꯨ ꯆꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ. ꯅꯤꯡꯊꯦꯝ ꯃꯆꯥꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯏ. ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯅ ꯍꯪꯂꯨꯕꯗꯤ ꯇꯧꯗꯦ. ꯑꯗꯨꯕꯨ ꯃꯆꯥꯅ ꯀꯔꯝ ꯇꯧꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯨꯝꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯎꯪꯗꯨꯅ ꯂꯩꯔꯦ. ꯁꯅꯥꯔꯩꯅ, ꯍꯣ, ꯅꯣꯏ ꯅꯄꯥꯅꯆꯥꯒꯤ ꯋꯥꯔꯤꯗꯨꯕꯨ ꯂꯣꯏꯔꯕꯣ? ꯅꯤꯡꯊꯦꯝꯅ, ꯌꯦꯠꯈ꯭ꯔꯦꯗꯀꯣ ꯃꯃꯥ ꯅꯪꯁꯦ. ꯁꯅꯥꯔꯩꯅ, ꯍꯣ, ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯖꯒꯦ ꯇꯧꯕ. ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯀꯨꯝꯊꯈꯤ. ꯅꯤꯡꯊꯦꯝꯅ, ꯅꯃꯥꯁꯤ ꯌꯥꯝ ꯀꯟ ꯁꯣꯅꯣ ꯆꯨꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯥꯟ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯅ ꯁꯣꯅꯣ ꯆꯨꯔꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯐꯣꯅꯣ ꯆꯨꯔꯝꯂꯅꯤ. ꯅꯤꯡꯊꯦꯝꯅ, ꯃꯃꯥ. ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯃꯇꯧꯗꯨꯗ ꯍꯤꯌꯥꯡꯉꯝꯕꯗꯨ ꯅꯣꯛꯏ. ꯁꯟꯇꯣꯁꯅ, ꯁꯔ. ꯍꯤꯌꯥꯡꯉꯝꯕ, ꯑꯣ, ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥ? ꯁꯟꯇꯣꯁꯅ, ꯍꯣꯏ ꯁꯔ. ꯍꯤꯌꯥꯡꯉꯝꯕ, ꯒꯥꯔꯤꯁꯤ ꯄꯨꯔꯣ. ꯅꯪ ꯁꯣꯁꯤ ꯂꯩꯔꯕꯅꯤ. ꯄꯨꯔꯥ ꯐꯔꯦ ꯍꯥꯏꯔꯒ ꯂꯥꯛꯑꯣ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯑꯒ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯏ.
ꯁꯤꯅ ꯍꯤꯗꯥꯛ ꯂꯩꯕ ꯈꯣꯠꯄꯗ ꯁꯤꯖꯤꯟꯅꯧ ꯀꯣꯟꯅꯗ꯭ꯔꯁꯨ ꯀꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯁꯟꯇꯣꯁꯁꯨ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯍꯣꯏ ꯁꯥꯔ ꯁꯟꯇꯣꯁꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯈ꯭ꯔꯦ ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯃꯥ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯕꯨꯡ ꯑꯩ ꯑꯁꯣꯝꯗ ꯊꯕꯛ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯉꯥꯡꯈꯩꯁꯨ ꯂꯩꯕꯅꯤ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯆꯠꯂꯨ ꯐꯖꯅ ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ ꯁꯅꯥꯔꯩꯅ ꯋꯥꯔꯤ ꯈꯔ ꯁꯥꯅꯤꯡꯕꯅꯤ ꯁꯅꯥ ꯏꯃꯥꯁꯦ ꯍꯤꯌꯥꯡꯉꯝꯕꯅ ꯍꯣꯔꯦꯟ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯑꯗꯨꯒ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯉꯁꯤ ꯁꯅꯥꯔꯩꯅ ꯍꯣꯏ ꯆꯠꯂꯣ ꯍꯤꯌꯥꯡꯉꯝꯕꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯅꯥꯖꯥꯎꯕꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ ꯌꯦꯛꯅꯕ ꯌꯥꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯊꯕꯛ ꯆꯠꯄꯗ ꯃꯤ ꯌꯥꯝ ꯄꯨꯔꯒ ꯆꯠꯇꯦ ꯆꯠꯀꯦꯅꯁꯨ ꯈꯟꯗꯦ ꯍꯤꯌꯥꯡꯉꯝꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯣꯀꯦꯁꯟ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯋꯦ ꯍꯦꯜꯂꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯀꯦꯁꯟ ꯊꯥꯈꯤꯕꯗꯨ ꯑꯗꯨꯗꯅꯦ ꯍꯣꯏ ꯂꯥꯛꯅꯕ ꯇꯧꯔꯣ ꯃꯈꯣꯏ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯊꯝꯃꯦ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯗꯦ ꯃꯔꯨ ꯑꯣꯏꯕ ꯈꯔꯇꯪ ꯁꯥꯔꯒ ꯊꯝꯅꯈ꯭ꯔꯦ ꯀꯣꯜꯗꯨꯁꯨ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕ ꯑꯩꯗꯤ ꯍꯥꯟꯅ ꯀꯀꯥꯗ ꯁꯤꯒꯨꯝꯕꯁꯦ ꯇꯧꯒꯨꯝꯁꯤꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯁꯥꯟꯇꯅ ꯇꯧꯒꯨꯝꯁꯤ ꯍꯥꯏꯗꯅ ꯇꯧꯔꯨꯔꯦ ꯑꯃꯨꯛ ꯍꯟꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕꯅꯤ ꯁꯦ ꯄꯩꯁꯥꯁꯤ ꯊꯤꯜꯂꯨꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯅꯕ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯦ ꯄꯥꯏꯈꯣꯝꯕꯗꯣ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯗꯨ ꯌꯧꯔꯦ ꯁꯥꯟꯇꯒ ꯄꯥꯏꯈꯣꯝꯕꯒꯗꯣ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯍꯥꯟꯅꯅ ꯍꯤꯌꯥꯡꯉꯝꯕꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯑꯅꯤꯗꯨ ꯆꯪꯂꯛꯄꯗ ꯈꯧꯇꯛꯇꯤ ꯈꯔꯗꯤ ꯆꯥꯏ ꯑꯗꯨꯕꯨ ꯆꯪꯗ ꯌꯥꯗ ꯆꯪꯗꯨꯅ ꯆꯪꯂꯛꯏ ꯑꯅꯤꯗꯨ ꯎꯕꯗ ꯍꯤꯌꯥꯡꯉꯝꯕ ꯅꯣꯛꯃꯤ ꯇꯧꯅ ꯋꯦꯜꯀꯝ ꯇꯦꯛ ꯑ ꯁꯤꯠ both of you ꯑꯅꯤꯗꯨꯁꯨ ꯐꯝꯊꯔꯛꯏ ꯍꯤꯌꯥꯡꯉꯝꯕꯅ ꯀꯩ ꯆꯥꯅꯤ ꯁꯥꯟꯇꯅ ꯐꯠ ꯌꯥꯔꯅꯤ ꯍꯤꯌꯥꯡꯉꯝꯕꯅ ꯄꯩꯁꯥꯗꯣ ꯑꯁꯣꯝꯗꯒꯤ ꯂꯧꯕꯅꯤ ꯍꯥꯏꯅ ꯇꯥꯏ ꯆꯨꯝꯕ꯭ꯔꯣ ꯄꯥꯏꯈꯣꯝꯕꯗꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ ꯁꯥꯟꯇꯅ ꯈꯔ ꯀꯥꯛꯇꯛꯅ ꯑꯗꯨ ꯊꯤꯒꯠꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯅꯦ ꯅꯪꯅ ꯁꯦ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯍꯤꯌꯥꯡꯉꯝꯕ ꯃꯀꯣꯛꯇꯨ ꯐꯠ ꯍꯥꯏꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯃꯆꯤꯟꯗꯨ ꯐꯩꯅ ꯑꯗꯨꯒ ꯑꯩꯁꯦ ꯑꯄꯪꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯅꯣꯏꯅ ꯋꯥꯍꯪꯗꯨꯗ ꯑꯅꯤꯗꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯍꯤꯌꯥꯡꯉꯝꯕ ꯑꯃꯨꯛꯁꯨ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯑꯗꯨꯛ ꯄꯪꯅ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯊꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯨꯞ ꯂꯣꯏꯅ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯜꯂꯤꯅꯣꯌꯦꯅꯦ ꯄꯥꯏꯈꯣꯝꯕ ꯄꯥꯈꯠꯅ ꯃꯀꯣꯛꯇꯨ ꯐꯠ ꯅꯣꯟꯈꯠꯂꯛꯏꯒ ꯇꯍꯥ ꯁꯥꯔ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯗꯤ ꯇꯧꯔꯣꯏꯁꯦ ꯍꯥꯏꯗꯅ ꯐꯅꯌꯥꯝ ꯍꯥꯏꯖꯕꯅꯤ ꯀꯀꯥꯅ ꯇꯧꯁꯤ ꯑꯩꯒꯤꯁꯨ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯥꯎꯔꯨꯕꯅꯤ ꯊꯕꯛꯇꯨ ꯇꯧꯕꯗ ꯁꯥꯔ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯉꯪꯁꯪ ꯉꯥꯡꯅ ꯅꯪꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯕꯛꯇꯨꯗ ꯃꯥꯡꯈꯤꯕ ꯃꯇꯝꯗꯨꯗꯤ ꯍꯜꯂꯛꯄ ꯌꯥꯈꯤꯗ꯭ꯔꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯥꯏꯈꯣꯝꯕꯗꯣ ꯍꯤꯌꯥꯡꯉꯝꯕ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯆꯪꯉꯛꯑꯣ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯈ꯭ꯔꯦ ꯁꯥꯟꯇꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯍꯤꯌꯥꯡꯉꯝꯕꯅ ꯀꯥꯟꯅꯔꯣꯏ ꯆꯦꯜꯂꯁꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯇꯨꯡꯗ ꯌꯦꯡꯉꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ
Santaga paikhombagasу fat onthokduna yenglaki. Lairamliba misingduda ngakni yengaki. Abi nokmi kanaroi. Chenge tawrido. Asinise phajangro. Abi heyangambagi manakta changsilaklaga record piro. Ado punbade yabniko. Nongmama amado yauraga. Hiyangamba makottu manatonda harap hotuna amado ay tawdrene. Abina yare wathidi chatugige. Athuba matamda akoy sharna sangbiba numit ama lepaga haibiro. Aduga kanonga. Hiyangamba kay atay natene. Nahangi nupi macha homdugi number ga laibraba mingonda. Hiyangamba farap yengduna kaidoga haino na. Ha. Atay ginateda. Sum masaksuloy na lap lawi. Aduda ahumdugi manungda ama yengya kaino. Hiyangamba na. Yare. Chatawoy di chakro. Chatuko. Natradi nang ay nasay kaurani. Abi sunok laga. Ho chatle. Nang na number do bibidradi lukasagi laururage. Makoy sarso chahido. Angang na trahabado madi ningsingba fawani ko. Aigi wadi ke tabak nana. Tauriganda somda miwa lehabado ningsingbiyo. Nok tana wahay karado haramduna chatkre abisu. Hiyangamba chatkriba abida yengduna wakal kanbagi mawongda makutta poketa humduna lay. Hayeng bot ni haiba numituni irang langi mayamdo. Hendraso mama premda tagaloy na mapagi ay famanggol ni Zaruna bahagidamag. Nganta hawgatuna irumay taraga. Ibu daw marjingi kubamda lai kurambo chat na batulai. Du kendal yauraba natrabem. Yaure. Ibu ngo Roberto sulak jini tawrisi. Masu yaw kaibani. Henjana. Os. Adudu mako. Nupidagi kitlele kuiba. Hobe tolai Roberto. Chatla sila o mama. Kong na dum chatla doira. Kong na dum chatla si. Inagsunakle. Ay to nga isa. Hilni. Horen. Lambida kuning gaiti oidro. Robert na. Ikat la dana. Asay fok chat pasida. Henjana. Ho. Ibunga. Kara layradi ay sa. Film kumdurabani kangaba. Hayeng wai stage daga thokpada. Hillstone dabi. Sports stone nga to udoirba. Ay ba? Is. Sakta nga siga. Sangba na biya. Premlata na. Yari si. Nuya nigi marido. Lepo. Yari. Chat na batawsi. Mama machane Robert ne tawduna. Lai kuramba lai. Chat na wari sulipti. Lai kuramba lura batung halakpagi lambida ni. Henjana. Mama. Darabat se long thokpir se. Robert na. Khud se mathaw tawdaba kuireda. Premlata na. Machong pak naidaba. Wangang lakanugaw bem nangbo. Ho ina mama pami isu. Adugi sumhaibani kaino. Robert na. Ikat la dana. Angang nina. Jayni ba wayang ngangina. Henjaso maray do tingthok daga. Me. Robert tu makot tanggat tu na. Henja bu puge tawe. Adu bu chap lepkre. Makoy gimangda. Kan na thawrak tu na. Pay na kam du na layriba. Gari do da. Ahumak mun na yengi. Gari do dagi masanan ba. Nupa ama kumtarai. Black pen. White oversized shirt. Makutta na. Gari ama susiri. Tupi amuba. Guk amaga. Max kaso upli. Tap na layriba mayam dugi manakta. Changlak tu na. Max ka guk ka do doktorai. Henjana. Ngak na. Ih. Nang oire. Yan laba.